ꯑꯩꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯎꯖꯩꯅꯦꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯎꯕꯇ ꯅꯠꯇꯦ ꯑꯩꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯆꯥꯖꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯃꯝꯃꯤ ꯍꯧꯖꯤꯛꯁꯦ ꯂꯥꯏꯠ ꯂꯥꯛꯇꯦ ꯂꯥꯏꯠꯇꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯑꯩ ꯕꯖꯥꯔ ꯆꯠꯂꯨꯏ ꯑꯩꯅ ꯕꯖꯥꯔ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯏꯟꯚꯔꯇꯔꯗꯣ ꯀꯩꯅꯣ ꯇꯧꯕ ꯆꯥꯔꯖꯇꯣ ꯇꯧꯔꯝꯗꯉꯩ ꯊꯝꯃꯝꯃꯦ ꯅꯍꯥꯟ ꯑꯩꯅ ꯃꯤꯛꯁꯤ ꯇꯛꯄ ꯃꯇꯝꯗ ꯏꯟꯚꯔꯇꯔꯒꯤ ꯆꯥꯔꯖꯁꯦ ꯈꯔ ꯁꯣꯏꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯀꯥꯔꯦꯟ ꯂꯥꯛꯇꯕꯅꯤꯅ ꯈꯪꯗꯗꯅ ꯃꯤꯛꯁꯤ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯏꯟꯚꯔꯇꯔꯁꯦ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯁꯤꯊꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯔꯖꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯔꯦ ꯐꯨꯜ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯖꯥꯡ ꯗꯥꯎꯟ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯀꯣ ꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯩꯔꯤꯕ ꯂꯤꯞꯁꯇꯤꯛꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤ ꯑꯩꯅ ꯉꯁꯥꯏ ꯀꯦꯟꯇꯤꯟꯗꯒꯤ ꯂꯩꯔꯛꯄꯅꯤ ꯁꯤꯒ ꯂꯩꯔꯦ ꯂꯤꯞꯁꯇꯤꯛꯁꯦ ꯁꯤ ꯀꯦꯟꯇꯤꯟꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯁꯤ ꯂꯤꯞꯁꯇꯤꯛꯁꯦ ꯃꯆꯨꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯁꯦ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯩ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯒꯤ ꯀꯦꯟꯇꯤꯟꯗꯗꯤ ꯑꯁꯤ ꯍꯥꯡꯗꯣꯛꯍꯟꯗꯦꯕ ꯑꯗꯣ ꯑꯗꯨꯝ ꯂꯧꯔꯛꯄꯅꯤ ꯑꯗꯣ 200 ꯑꯗꯨꯃꯥꯏꯅ ꯇꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯁꯦ ꯃꯃꯤꯡꯁꯦ ꯌꯦꯡꯉꯣ ꯎꯗ꯭ꯔꯦ ꯃꯃꯤꯡꯁꯦ ꯃꯦꯠꯀꯤꯅꯤ ꯄꯤꯡ ꯁꯣ ꯃꯦꯠ ꯀꯣ ꯄꯤꯡ ꯁꯣ ꯃꯦꯠ ꯍꯥꯏꯗꯤ ꯏ ꯑꯁꯤꯒ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩ ꯀꯣꯛꯇꯕꯤꯅꯦꯕ ꯃꯦꯠꯀꯤꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯆꯠꯂꯨꯕꯗꯅꯦꯀꯣ ꯄꯣꯠ ꯑꯃ ꯌꯣꯜꯂꯝꯃꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯤ ꯄꯣꯠꯁꯦ ꯑꯩꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯅꯪ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯁꯤ ꯄꯣꯠꯁꯦ ꯑꯩꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯎꯖꯩꯅꯦꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯎꯕꯇ ꯅꯠꯇꯦ ꯑꯩꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯆꯥꯖꯗꯣꯏꯅꯦꯕꯀꯣ ꯌꯨꯝꯗꯒꯤ ꯀꯩ ꯀꯔꯥꯡꯗꯨꯗꯤ ꯑꯆꯥꯔ ꯀꯩ ꯀꯔꯥꯡ ꯑꯗꯨꯒꯨꯝꯕꯗꯨ ꯆꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯥꯎꯕꯁꯦ ꯆꯥꯖꯗꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯁꯦ ꯑꯁꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯃꯅꯥꯀ ꯆꯥꯎꯔꯤꯁꯦ ꯁꯤ ꯌꯦꯡꯉꯣ ꯄꯨꯔꯥ ꯑꯁꯪꯕ ꯏꯁꯇ꯭ꯔꯣꯕꯦꯔꯤꯗꯨꯅꯦꯕꯀꯣ ꯑꯁꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯂꯥꯏꯟ ꯂꯩꯔꯨ ꯑꯗꯨꯒ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯇꯝꯕꯁꯦꯀꯣ ꯀꯩꯅꯣ ꯈꯣꯔꯣꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯔꯤ ꯀꯔꯥ ꯈꯣꯔꯣꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯁꯤ ꯃꯌꯥꯝ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯁꯤꯁꯤꯒ ꯃꯥꯒꯤ ꯃꯃꯤꯠ ꯃꯆꯥ ꯃꯆꯥ ꯄꯥꯜꯂꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯃꯃꯤꯠ ꯃꯆꯥ ꯃꯆꯥꯁꯦ ꯄꯤꯁ 20ꯗꯅꯦ ꯂꯨꯄꯥ 250 ꯂꯧꯈꯤꯕ ꯋꯥꯅꯤ ꯑꯗꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯕꯤꯁ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅꯗꯤ ꯈꯪꯗꯕ ꯑꯁꯤꯒꯤ ꯃꯔꯨ ꯃꯆꯥꯁꯦ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯀꯣꯟꯅꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯥꯏꯗꯤ ꯄꯣꯠ ꯗꯤꯂꯤꯚꯔ ꯂꯥꯛꯄ ꯃꯇꯝꯗꯗꯤꯅꯦ ꯑꯁꯤꯒꯤ ꯃꯆꯥ ꯃꯆꯥꯁꯦ ꯑꯣꯏꯔꯝꯕꯩ ꯋꯥꯅꯤꯕꯣ ꯑꯩꯅ ꯊꯋꯥꯏ ꯆꯥꯛꯈꯤꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤꯒꯗꯤ ꯐꯪꯖꯗꯕꯅꯤ ꯌꯥꯝ ꯇꯥꯡꯉꯤ ꯑꯗꯨ ꯃꯌꯥꯝꯀꯣ ꯑꯁꯤꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯄꯤꯁ ꯀꯌꯥ ꯆꯜꯂꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯁꯤꯒꯤꯁꯦ 200 ꯇꯥꯔꯤ ꯃꯌꯥꯝꯀꯣ ꯑꯁꯦ ꯑꯩꯅ 180ꯗ ꯂꯧꯔꯛꯄꯅꯤ ꯑꯗꯒꯤ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤ ꯀꯤꯋꯤ ꯐ꯭ꯔꯨꯏꯠꯇꯨꯅꯤꯀꯣ 160ꯗ 170ꯗ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯏꯀꯣ ꯑꯩꯗꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯁꯨ ꯑꯗꯨꯝ ꯈꯪꯅꯩꯌꯦꯕ ꯑꯩ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯂꯧꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯅꯩꯌꯦꯕ ꯑꯗꯨꯅ ꯃꯃꯜ ꯍꯣꯡꯅ ꯄꯤꯔꯛꯑꯦ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛꯁꯦ ꯈꯪꯗꯦ ꯅꯣꯏꯗꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯐꯖꯩꯕꯣ ꯃꯈꯥꯁꯦ ꯎꯏ ꯃꯦꯠꯀꯤ ꯁꯤ ꯃꯦꯠꯀꯤ ꯍꯧꯅꯕꯤꯅꯤ ꯌꯦꯡꯉꯨꯁꯦ ꯃꯈꯥꯁꯦ ꯃꯦꯠ ꯂꯤꯞꯁꯇꯤꯛꯀꯤ ꯍꯧꯅꯕꯤꯅꯤ ꯁꯤ ꯇꯜꯂꯦ ꯑꯁꯤꯒꯤꯁꯦ ꯈꯜꯂꯨꯔꯒꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯣꯠ 3 ꯌꯦꯡꯍꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯣꯠ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯑꯁꯤ ꯏꯆꯥꯅꯨꯄꯥꯒꯤ ꯗ꯭ꯔꯣꯌꯤꯡ ꯕꯨꯛ ꯑꯃ ꯅꯍꯥꯟ ꯂꯩꯕ ꯑꯗꯣ ꯆꯥꯎꯔꯤ ꯍꯥꯏꯅ ꯃꯥꯒꯤ ꯕꯦꯛꯇ ꯆꯟꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯉꯁꯤ ꯃꯆꯥ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯁꯤ ꯃꯆꯥꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯇꯔꯥꯄꯨꯔꯗ ꯂꯩꯕꯅꯦ ꯃꯥꯛꯇꯣ ꯍꯣꯜꯁꯦꯜ ꯊꯥꯕꯅꯦ ꯃꯗꯨꯒꯤ ꯗꯨꯀꯥꯟꯗꯣ ꯑꯁꯤ 35 ꯀꯔꯤ ꯀꯔꯥꯡꯒ ꯇꯥꯏꯁꯦ ꯑꯗꯨꯝ 30ꯔ 25 30 ꯂꯧꯍꯧꯔꯦ ꯑꯁꯤꯒꯤꯁꯦ ꯑꯁꯤ ꯃꯃꯜ ꯍꯣꯡꯅ ꯄꯤꯔꯛꯏ ꯑꯗꯒꯤ ꯑꯁꯤꯒꯤ ꯁ꯭ꯀ꯭ꯔꯦꯞ ꯕꯨꯛꯅꯤ ꯑꯁꯤꯒꯤꯁꯦ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯅꯅꯦ ꯄꯣꯠ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤ ꯈꯪꯉꯕ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄꯣꯠ ꯆꯩꯁꯦ ꯑꯁꯤ ꯌꯦꯡꯉꯣ 40ꯅꯦꯕ ꯑꯁꯤ 35ꯂ 40ꯔ ꯈꯪꯗꯦ ꯀꯌꯥꯅꯣ ꯂꯧꯍꯧꯕꯅꯤ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯂꯩꯔꯛꯄ ꯁ꯭ꯀ꯭ꯔꯦꯞ ꯕꯨꯛꯅꯤ ꯑꯁꯤ ꯃꯆꯨꯗꯤ ꯌꯥꯝ ꯐꯖꯗꯦ ꯑꯗꯣ ꯑꯩꯅ ꯂꯧꯕꯗꯣ ꯀꯩꯅꯣ ꯇꯧꯗꯅ ꯃꯄꯥꯟ ꯑꯃꯃꯨꯛ ꯂꯧꯁꯜꯂꯦ ꯑꯃꯨꯛꯁꯨ ꯎꯠꯂꯛꯀꯦ ꯑꯁꯤꯒ ꯂꯩꯔꯦ ꯄꯦꯟꯁꯤꯜ ꯕꯣꯛꯁ ꯑꯁꯦ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯔꯒ ꯆꯠꯄ ꯍꯥꯏꯅ ꯍꯥꯏꯁꯤꯁꯦ ꯌꯦꯡꯉꯣ ꯄꯦꯟꯁꯤල් ꯕꯣꯛꯁꯁꯦ ꯑꯁꯤ ꯑꯍꯦꯟꯕꯅꯦꯕ ꯑꯁꯤꯁꯦ ꯍꯤꯡꯆꯥꯞꯇ ꯌꯥꯎꯗꯕ ꯄꯣꯠꯅꯤ ꯑꯁꯤꯁꯦ ꯑꯩ ꯂꯧꯒꯅꯤ ꯈꯪꯗꯦ ꯑꯗꯣ ꯃꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯕꯅꯤꯅ ꯖꯥꯗ꯭ꯔꯦ ꯎꯔꯕꯅꯤꯅ ꯐꯖꯔꯕꯅꯤನ ꯂꯧꯔꯛꯑꯦ ꯑꯗꯣ ꯑꯁꯤꯒꯤ ꯄꯦꯟꯁꯤꯜ ꯕꯣꯛꯁꯁꯤꯁꯨ ꯑꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤ ꯃꯊꯨꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯅꯤꯡꯁꯤꯁꯨ ꯑꯗꯣ ꯃꯃꯜꯁꯦꯀꯣ ꯃꯌꯥꯝ ꯑꯁꯤ 200 ꯇꯥꯏ ꯍꯥꯏꯌꯦꯕ 200 ꯇꯥꯕꯗꯣ ꯃꯤꯁꯤꯅ ꯍꯥꯏꯌꯦꯕ ꯐꯔꯦ 200 ꯇꯥꯏ ꯅꯪ ꯑꯅꯤ ꯂꯧꯔꯦ ꯅꯪ ꯄꯣꯠꯁꯨ ꯑꯆꯧ ꯂꯧꯔꯦ ꯑꯗꯨꯒꯗꯤ 150ꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯗꯤ ꯑꯃꯨꯛꯀ ꯄꯩꯁꯥꯗꯣ ꯍꯤꯡꯆꯥꯞ ꯄꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯃꯥꯅ ꯑꯁꯤꯒꯤꯁꯦ 140 ꯇꯧꯅ ꯁꯥꯕꯤꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ 280ꯒ ꯂꯧꯍꯧꯔꯦ ꯑꯁꯤ ꯑꯅꯤꯁꯤꯒ ꯑꯗꯒꯤ ꯖꯥꯃꯦꯇ꯭ꯔꯤ ꯕꯣꯛꯁ ꯑꯃ ꯂꯧꯔꯛꯑꯦ ꯑꯁꯤꯒꯤ ꯖꯥꯃꯦꯇ꯭ꯔꯤ ꯕꯣꯛꯁꯁꯦ ꯂꯧꯔꯛꯏ ꯑꯉꯥꯡꯁꯤꯒꯤ ꯀ꯭ꯂꯥꯁ ꯆꯥꯎꯔꯛꯑꯕꯅꯤꯅ ꯖꯥꯃꯦꯇ꯭ꯔꯤ ꯕꯣꯛꯁꯇꯣ ꯃꯊꯧ ꯇꯥꯔꯦ ꯅꯍꯥꯟꯈꯩ ꯂꯧꯕꯤꯗꯦ ꯑꯁꯤꯒꯤ ꯖꯥꯃꯦꯇ꯭ꯔꯤ ꯕꯣꯛꯁ ꯑꯃ ꯂꯧꯔꯦ ꯑꯁꯤ ꯂꯨꯄꯥ 100 ꯇꯥꯔꯛꯏ 100 ꯔꯨꯄꯤꯁ ꯇꯥꯔꯛꯏ ꯑꯁꯤꯒꯤ ꯁ꯭ꯀꯦꯜ ꯑꯅꯤꯁꯤꯃꯁꯨ ꯂꯧꯔꯛꯑꯦ ꯑꯁꯤꯒꯤ ꯁ꯭ꯀꯦꯜꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯌꯥ ꯄꯤꯔꯛꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯁ꯭ꯀꯦꯜꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯊꯦꯛꯆꯟꯕ ꯌꯥꯏ ꯌꯦꯡꯁꯦ ꯑꯁꯤ ꯁꯨꯃꯥꯏꯅ ꯊꯦꯛꯆꯟꯕ ꯌꯥꯏ ꯑꯁꯤ ꯇꯦꯛꯄ ꯅꯠꯇꯦ ꯑꯁꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯊꯦꯛꯆꯟꯕ ꯌꯥꯏ ꯑꯁꯤꯒꯤ ꯁ꯭ꯀꯦꯜꯁꯦ ꯌꯦꯡꯁꯦ
sumaina thikchanba jai ado asigi scale je ma ani lawre asi mache khaktagi nupi jigi damakta chapane ado nupa loina chatlabanina jadre mayam se asigi se eraser je jengo ai di sumaina pot se jamun pun pun lawsalla bado asigi eraser se idora ke ko mayam ado mayam asi haidue se asigi eraser se 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 ne aba ani khakti moina box ta mai gi box ta hapsan na gare ado asigi eraser se piece 20 siga ma ki paper price to asine aba se 100 ne aba ma ki price se asiga le se 100 se aduga mangna asigi se 80 da tare 80 da pire amada piece amada lupa mari mari tawna asigi se pire se ai dum punna lotion bani adagi mya asigi kaino jema pencil jema lawrei apsara gi pencil ni mya asigi se apapa pencil ni asigi pencil je jengo asigi pencil te piece tara da 60 rupees ne apakwa asigi 60 rupees se apsara gi se asiga free ju nya ma zawre kogi bisal kari grana lawo chuma manje amta ta da bani abako adgoiduga ani siga dum pa tara khak ta hore asi packet ani lawre sigi cutter si chu ani mari manga to tare nipa ne abado ngasagi pencil da hapa du mai eraser da hapsen giba du mai na cutter si chu ani kha mogi box da hapsen gare ado asigi cutter si chu lupa mari tawna sabi re si chu gam je ngo se asigi se jare tekrani si gam se sini smai to ra hang doi ni asidi khara tang mani ko asigi je 25 30 du mai ta ra pani asi si lai chalo ado gi ko myam asigi je jengo asi anauba design gi gam ne asigi se asi jengo se si anauba design gi gam ne se asi lupa tara ta rai si chapan chalo adagi asi glue se papa su purai ro papa na red color purai mama green asi je ko mayam ai mapa na su khoi pau phang na udaba da gi mapa na su ma ki duty halak pada pura ga la e asi gi se angang ge heng school da khoi gi project ama leyeba kainong gi card ama sem Christmas gi card la kainong gi card ama sem kari card na sem bai da Christmas card Christmas gi card sem gi project ma school dai pi leyeba ko adu gi dugi mapa na su asi gi se pau phang na udaba da gi asi gi leishala pore asi gi scale kan chi singa do gi asi gi scarf singa mapa na su lira pore do aina mo ka mo asi leisale pen si puna mak se leisale do phare kasung kai de ani oju kasung kai de du mathau ta ga da poni ko na da su ado mapa na leire be iska bu si yam phaje si masu yam phaje se pink color da na masu yam phaje dai di hauji lore mayam aji uningai leitre ge se asigi phakse je ngo asigi phakse aiga punna lobina ba puna mak te aina sigagi leira ga pi gi bane ko si joi su sigagi loin leira pi gi ni do moi di loi tatna kare do ai di se je tin na para fo le ni ai di tan da bai do asi loina je tin na fo le ni na asigi je jeng loi fo le ni ase sahi ahum handa ka chahi ahum chahi ani su doi ni asigi phakse da mayam huji kare la e asi hangam si leire ngasa hai gi baduni aduga si lupa man bi sim ju leire si dia khoi nu pa na leibi rak pani aduga sigi hawai maru je jeng mayam hawai maru je u bada I lore ai ngaure I lore ase hawai maru je kg da 300 tai 300 taka ta rei ado asi je sar so gi ni do khang de 120 have de 100 pore hai ra ke dum hai bade ko a huji thamage video se aina do po chei dum leira pa se ai myam dum share to jeri ni si sia pa se na nu ka tata